Ngasisu mahausa-gumna mayamgidamakta nungairaba punggaw wari ama puduna lakjari. Wari asibu ibirakpana D.N. Kuman. Wari asigi mamingna Sahi Samagi Matung. Thaina mamangay matam amada mathaw na phaba nupa ahum khak lamkoiba laklami. Makhoi ahum asi thamoy sengna loinaba marup ngaktani. Marup amana amagidamak thawai thadokpa ngamba misak ngaktani. Makhoi ahumgi mamingna Jinglen, Paikhomba amadi Malangba. Aduga makhoi ahumsi amana haiba wa amana yamna thajanarami. Asumna numit kayani laklaba matung pak chauraba khul ama yoraklami. Khul adu hek yaubaga miyoi kharana makhoi ahumbu koisinduna thattuna thamlami. Aduga nupa amana makhoi ahumda asumna hairai. Nakhoi ahumna khul asida changlaklibasei kanagi ayaba yauraga changlaklibano. Khul asida changge hairabadi haijaba ama mathau tadro ha. Natene nakhoi sibu haujik matamgi miyoi sumande. Setliba fizol adusu chahi kayagi mamangda lairamba miyoi singna setnaramba fizol bumali. Aduga nakhoi ahumsi umangi wang madalaiba misak sumali. Jinglen Natini nakhoi khul asidi laibak sidagi yamna tonganba niti niyom kaya ama sanaribo oireko. Aikhoi ahumsi lamkoiba laklibani. Aikhoi su khul kaya kaya thengnaragle. Adubu nakhoigi khul asigumbati amattabu thengnarakte. Aikhoi sibu nakhoina khanbada kari oina ubirage. Khunja amana hai nangisi aikhoibu usitriba haibadura ha khangan ngasidi. Nakhoi ahumsi hingsabagi khayata thadaba taredana. Phanabu tan chare. Aikhoigi khul ase hingsaba kayana koisilibani. Aduda sunatana numit khudingi miyoi amamam hingsabana sanaba katlibani. Ngasidi nakhoi oina katpa taredana. Paikhomana ha kari haiba nakhoi nakhoi ahumbu hingsabana sanaba katkadawriba. Khunja amana hoi hingsabagi chakthakto ngasidi nakhoi ahum oina piradabani. Kaisu khanganuda makhoigi khutchauduna amuktang chappada iwawadana siradoini. Paikhomana natine noi asuk yambasi hingsababu kina chatliba oireko. Hoi haibige tajau hai hingsaba haidudine sese aigi khujinchina siklaga hatpige. Makhoina aikhoise yamna kibani. Aikhoina lam koirakpada hingsaba kaya thengnei. Adubu aikhoi ubada kanbiyu hairaga chelibani. Hingsaba panduna wari sarakpa sida malangbadi makokto karigumba ama ningsinglakpagum makok ngaurami. Adugi matung malangbagi machindagi hingsaba haina kanna laroklami. Malangbana asumna larokpa sida hingsaba makokto yamna ngaklami. Khunja mayamdudi malangbana hingsaba haina larokpadagi kiraduna yumda changnaraga thong londuna lainaki. Khunja mayamgi matau ubada makhoi ahumdi kanna noklami. Ngayhaki matung numitsu taraklami. Matam masida hingsaba ningthauna hingsaba mayamdo kaushinduna asumna hairami. Taribra hingsaba mayam hojik ngayhaki mamangda miyoi nupa amana hingsaba haina larokhibado. Hingsaba mayam adunasu tahawi haina khumlai. Aduna hojik aikhoise karigumba khara khanadaba yade. Ngasigi oinadi aikhoi mi chaba chatlagumsi. Nakhoi ningsinglibra ariba konungdo. Hingsaba amana iningthau aikhoi khangjari. Konung adudi hojik ching onduna laikhrabadudi. Konung aduda kari thogdok thokpagi ningthau. Hingsaba ningthau aduna konung aduda yamna luba khutlai ama leiri. Khulai ado aikhoina sokpa paiba ngamdaba matik magul leiba khulaini. Khulai ado miyoiba amana phangkiba thoklabadi hingsaba aigi lebak ase mutpa tare. Aduga hojik laukhreba khonjeldo mahak adu ningthaugi macha sumali. Aduna konung aduda miyoi amatana changma ngamdanaba ngasi ahingdagi ngaksengadabani. Aduga ngasai hingsaba haina laurokhiba misakto aina masak khangba misak soidana oigani. Sahi samagi mamangda konungda lairamba misak amagi khonjelga yamna manai. Phare ngasidagi konung ado nakhoina cheksina senagadabani ko.
ꯑꯁꯤ ꯍꯥꯏꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯃꯂꯪꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ ꯃꯂꯪꯕ, ꯅꯍꯥꯛ ꯈꯔ ꯐꯔꯕꯣ? ꯀꯔꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯣ? ꯃꯂꯪꯕꯅ: ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯐꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯤꯗꯨꯅ ꯊꯣꯡ ꯂꯣꯜꯂꯤꯕꯁꯦ ꯑꯩ ꯃꯔꯝ ꯈꯪꯕ ꯉꯝꯂꯦ꯫ ꯑꯩꯅ ꯍꯤꯡꯆꯥꯕ ꯍꯥꯏꯅ ꯄꯟꯕꯒ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯌꯨꯝ ꯌꯨꯝꯗ ꯆꯦꯟꯈꯤꯕꯗꯣ ꯈꯨꯜ ꯑꯁꯤꯗꯁꯨ ꯍꯤꯡꯆꯥꯕ ꯂꯥꯛꯇꯨꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯝꯒꯅꯤ꯫ ꯑꯗꯨꯅꯅꯤ꯫ ꯑꯗꯣ ꯃꯔꯨꯞ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯍꯥꯏꯔꯒ ꯈꯨꯜ ꯑꯁꯤꯗ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯈꯥ ꯂꯩꯊꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯍꯣꯏ ꯍꯥꯏꯅ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯣꯊꯥꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯍꯧꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯀꯤꯗꯨꯅ ꯍꯥꯡꯗꯣꯛꯇ꯭ꯔꯤ꯫ ꯃꯈꯣꯏꯅ ꯀꯤꯔꯤꯕꯁꯤ ꯍꯤꯡꯆꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯆꯤꯡꯂꯦꯟ, ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯂꯪꯕꯁꯨ ꯈꯨꯟꯖꯥꯁꯤꯡ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯨꯜꯂꯛ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯂꯪꯕꯅ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯒꯟꯈ꯭ꯔꯦ ꯍꯩ꯫ ꯅꯣꯏꯅ ꯀꯤꯔꯤꯕꯗꯨꯕꯨ ꯍꯤꯡꯆꯥꯕ ꯅꯠꯇ꯭ꯔꯣ? ꯍꯤꯡꯆꯥꯕꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯥꯟꯈ꯭ꯔꯕꯅꯤꯅꯦ꯫ ꯍꯤꯡꯆꯥꯕ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯈꯣꯏ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯉꯔꯣꯏꯅꯦ꯫ ꯅꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯁꯦ ꯍꯤꯡꯆꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯊꯣꯛꯂꯛꯎ, ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯃꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯣ ꯀꯧꯔꯛꯑꯒ ꯑꯩꯈꯣꯏ ꯆꯦꯟꯈꯤꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯂꯩꯃꯥꯏꯗ ꯃꯊꯪ ꯃꯊꯪ ꯐꯝꯊꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯂꯥꯟꯖꯔꯦ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯔꯛꯄ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ: ꯃꯔꯨꯞ ꯃꯂꯪꯕ, ꯃꯔꯨꯞ ꯆꯤꯡꯂꯦꯟ, ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯃꯐꯝ ꯑꯇꯣꯞꯄ ꯈꯔꯗ ꯀꯣꯏꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯃꯂꯪꯕꯅ: ꯃꯔꯨꯞ, ꯃꯐꯝꯁꯤꯗ ꯍꯌꯦꯡꯒ ꯄꯟꯊꯈꯤꯁꯤ꯫ ꯑꯗꯨꯒ ꯍꯪꯆꯤꯠꯇꯣ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯆꯍꯤ ꯀꯌꯥ ꯎꯔꯨꯗ꯭ꯔꯕ ꯄꯣꯠꯁꯛ ꯈꯔ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯈꯤ꯫ ꯊꯥꯏꯅꯒꯤ ꯄꯣꯠꯆꯩ ꯎꯕꯁꯤ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯈꯔꯗꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏ꯫ ꯆꯤꯡꯂꯦꯟꯅ: ꯑꯗꯨꯒꯤꯕꯨ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ꯫ ꯑꯗꯣ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯍꯥꯛꯀꯨꯝꯅ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯣꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯃꯔꯨꯞ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯀꯣꯏꯕꯁꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯨꯟꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯁꯔꯨ ꯈꯔ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯇꯥꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯁꯔꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯃꯃꯤ ꯁꯥꯃꯤ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯁꯔꯨ ꯃꯌꯥꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯁꯔꯨ ꯑꯗꯣ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯂꯪꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ, ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯔꯨ ꯃꯌꯥꯝꯁꯦ ꯍꯤꯡꯆꯥꯕꯅ ꯃꯤ ꯆꯥꯈꯤꯕꯒꯤ ꯁꯔꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣই ꯑꯍꯨꯝꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯃꯥꯌꯣꯛꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯗꯣ꯫ ꯄꯥꯏꯈꯣꯝꯕꯅ: ꯃꯔꯨꯞ, ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ? ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯔꯣꯏꯗ꯭ꯔꯣ? ꯆꯤꯡꯂꯦꯟ: ꯃꯔꯨꯞ ꯃꯂꯪꯕ, ꯃꯔꯨꯞ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕ ꯃꯥꯌꯣꯛꯅꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯈꯜꯂꯤꯗꯣ꯫ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯕꯨ ꯃꯈꯣꯏꯅ ꯆꯤꯟꯖꯥꯛꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯗꯤ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯁꯨꯅ ꯍꯩꯕ ꯀꯥꯡꯂꯨꯞꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ? ꯃꯂꯪꯕꯅ: ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯤꯡꯆꯥꯕ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯋꯥꯅꯔꯒꯅꯤ꯫ ꯃꯃꯥ ꯃꯆꯥ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯊꯜꯂꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯀꯩꯁꯨ ꯀꯤꯒꯅꯨ,
ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡ ꯊꯥꯔꯒ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯒꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯨꯜꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯄꯣꯊꯥꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯃꯥꯂꯪꯕꯒꯤ ꯃꯪꯂꯥꯟꯗ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯝꯃꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯥꯂꯪꯕꯅ ꯄꯤꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯕꯨ ꯈꯨꯠ ꯅꯥꯝꯃ ꯁꯝꯗꯨꯅ ꯍꯤꯡꯁꯥꯕꯅ ꯐꯥꯈꯤꯗꯅꯕ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯟꯕꯤꯗꯨꯅ ꯀꯥ ꯑꯃꯗ ꯂꯣꯠꯃꯤꯟꯅꯔꯝꯃꯤ ꯀꯥ ꯑꯗꯨꯗ ꯂꯣꯠꯂꯤꯉꯩ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯍꯨꯝꯁꯦ ꯅꯈꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯁꯥꯕ ꯄꯨꯝꯕ ꯍꯥꯠꯂꯛꯎꯀꯣ ꯑꯗꯨꯒꯅꯦ ꯊꯥꯡ ꯑꯁꯤ ꯅꯈꯣꯏꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯏꯄꯥꯅ ꯁꯦꯝꯂꯤꯕ ꯎꯄꯨ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯒꯦꯀꯣ ꯊꯥꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯄꯥꯏꯕ ꯉꯝꯂꯣꯏ ꯃꯤꯑꯣꯏꯕꯗꯤ ꯇꯣꯛꯈ꯭ꯔꯣ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕꯅ ꯄꯥꯏꯕ ꯁꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯊꯥꯡ ꯑꯗꯣ ꯎꯄꯨ ꯑꯃꯗ ꯄꯨꯟꯅ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯄꯨꯝꯕ ꯍꯤꯡꯁꯥꯕꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯂꯣꯡꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯃꯪꯂꯥꯟ ꯑꯗꯨ ꯍꯦꯛ ꯃꯪꯕ ꯂꯣꯏꯕꯒ ꯃꯥꯂꯪꯕꯗꯣ ꯏꯐꯤꯡ ꯐꯤꯡꯅ ꯍꯧꯒꯠꯂꯛꯂꯒ ꯏꯄꯥ ꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯖꯔꯛꯏ ꯃꯥꯂꯪꯕꯅ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯆꯤꯡꯂꯦꯟꯅ ꯃꯥꯂꯪꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯃꯥꯂꯪꯕ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯅꯥꯅꯣ ꯏꯄꯥ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯍꯥꯛ ꯃꯪꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯃꯥꯂꯪꯕꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯗꯣ ꯃꯊꯪ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯃꯥꯂꯪꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯆꯤꯡꯂꯦꯟꯅꯁꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯃꯪꯉꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯅꯁꯨ ꯃꯪꯂꯥꯟ ꯑꯗꯣ ꯑꯩꯁꯨ ꯃꯪꯂꯝꯃꯤ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯏꯉꯛꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯪꯂꯥꯟꯗꯨꯗ ꯑꯩꯒꯤ ꯌꯥꯝꯕꯨꯡꯅ ꯃꯅꯥꯎ ꯑꯅꯤꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯆꯦꯟꯃꯤꯟꯅꯔꯛꯈꯤ ꯄꯥꯏꯈꯣꯝꯕꯅꯁꯨ ꯑꯩꯁꯨ ꯑꯩꯒꯤ ꯌꯥꯝꯕꯨꯡꯅ ꯈꯨꯠ ꯅꯥꯝꯃ ꯁꯝꯗꯨꯅ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯃꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯤꯡꯂꯦꯟ ꯄꯥꯏꯈꯣꯝꯕ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯏꯅꯥꯎ ꯑꯣꯏꯔꯝꯃꯕꯀꯣ ꯑꯩꯒꯤ ꯃꯪꯂꯥꯟꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤꯕꯨ ꯑꯋꯥꯕ ꯇꯥꯗꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯅꯍꯥꯛꯄꯨ ꯇꯣꯜꯂꯕ ꯅꯆꯥꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯄꯥ ꯑꯃꯗꯤ ꯏꯃꯥꯕꯨ ꯉꯁꯤꯁꯨ ꯂꯩꯔꯤꯕ ꯑꯣꯏꯔꯒꯗꯤ ꯃꯄꯣꯛ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯅꯤꯖꯔꯤ ꯃꯥꯂꯪꯕꯒꯤ ꯃꯇꯧ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯀꯞꯆꯩ ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯖꯩ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯈꯪꯕ ꯉꯝꯖꯔꯤ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯃꯃꯥ ꯑꯃꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯄꯣꯛꯂꯛꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯂꯪꯕꯅ ꯃꯅꯥꯎ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯤꯡꯂꯦꯟ ꯄꯥꯏꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯍꯥꯟꯕꯗ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯤꯡꯁꯥꯕꯅ ꯎꯍꯟꯕ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤꯀꯣ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯤꯟꯅꯕꯤꯈꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯊꯥꯡ ꯑꯗꯣ ꯃꯗꯨ ꯍꯥꯟꯅ ꯐꯪꯅꯕ ꯍꯣꯠꯅꯈꯤꯁꯤꯀꯣ ꯊꯥꯡ ꯑꯗꯨ ꯐꯪꯂꯕꯗꯤ ꯂꯩꯕꯥꯛꯁꯤꯒꯤꯗ ꯅꯠꯇꯅ ꯃꯥꯂꯦꯝꯁꯤꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯂꯥꯟꯕꯁꯨ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯊꯥꯡ ꯑꯗꯣ ꯊꯤꯗꯕ ꯌꯥꯗꯦ ꯄꯥꯏꯈꯣꯝꯕꯅ ꯌꯥꯝꯕꯨꯡ ꯊꯥꯡ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯈꯤꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯣ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯝꯅ ꯋꯥꯔꯒꯅꯤ ꯆꯤꯡꯂꯦꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯃꯐꯝ ꯈꯔꯗ ꯆꯪꯗꯨꯅ ꯌꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯈꯥꯎ ꯑꯗꯣ ꯑꯣꯁꯤꯟꯗꯨꯅ ꯈꯨꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯠꯈꯤꯗꯅꯕ ꯈꯥꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯗ ꯀꯤꯗꯅꯕ ꯊꯦꯝꯖꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯅ ꯈꯟꯖꯩ ꯃꯈꯣꯏ ꯑꯍꯨꯝꯗ ꯊꯤꯅ ꯆꯩꯈꯤꯕ ꯑꯗꯨꯅ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯎꯃꯪ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯤꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ
ꯏꯄꯥꯛ ꯑꯃꯒꯤ ꯃꯌꯥꯏꯗꯅꯤ꯫ ꯏꯄꯥꯛ ꯑꯗꯨꯗꯁꯨ ꯉꯥꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯏꯄꯥꯛ ꯑꯗꯨ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯥꯂꯪꯕꯅ: ꯅꯈꯣꯏ ꯑꯅꯤꯗꯤ ꯏꯄꯥꯛ ꯑꯁꯤ ꯎꯕꯗ ꯀꯔꯤ ꯀꯔꯤ ꯐꯥꯎꯏ? ꯑꯩꯗꯤ ꯏꯄꯥꯛ ꯑꯁꯤ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯐꯥꯎꯔꯤ꯫ ꯆꯤꯡꯂꯦꯅ: ꯌꯥꯝꯕꯨꯡ, ꯅꯅꯥꯎꯁꯨ ꯏꯄꯥꯛ ꯑꯁꯤ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯖꯩ꯫ ꯄꯥꯏꯈꯣꯝꯕꯅ: ꯏꯄꯥꯛ ꯑꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯈꯤꯕ ꯏꯄꯥꯛ ꯑꯃꯒꯨꯝꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯃꯤ ꯁꯥꯃꯤ ꯐꯥꯎꯖꯩꯗꯣ꯫ ꯃꯥꯂꯪꯕꯅ: ꯆꯨꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯇꯨꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯈꯤꯕ, ꯑꯗꯨꯒ ꯊꯝꯕꯥꯜ ꯃꯌꯥꯝ ꯍꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯔꯣꯏꯕ ꯋꯥꯔꯗꯨꯅ ꯊꯝꯆꯦꯠ ꯍꯦꯛꯇꯨꯅ ꯆꯥꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯥꯖꯩ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯈꯤꯕ ꯀꯣꯅꯨꯡ ꯑꯗꯣ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯍꯥꯏꯅ꯫ ꯆꯤꯡꯂꯦꯅ: ꯌꯥꯝꯕꯨꯡ, ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯤꯕꯁꯤꯕꯣ? ꯃꯥꯂꯪꯕꯅ: ꯃꯁꯤꯒꯤꯁꯨ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯦ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯤꯕꯁꯤ ꯍꯤꯡꯁꯥꯕ ꯀꯤꯕꯗꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤꯗꯣ꯫ ꯑꯗꯨꯒ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯁꯨ ꯂꯩꯕꯥꯛꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕ ꯀꯌꯥꯅꯤ꯫ ꯐꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯧꯖꯤꯛꯁꯦ ꯏꯄꯥꯛꯁꯤꯒꯤ ꯃꯈꯥ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯀꯣꯅꯨꯡ ꯊꯤꯔꯨꯔꯁꯤ꯫ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅꯁꯨ ꯍꯣꯏ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯌꯥꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯡꯖꯥ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯕꯒꯨꯝꯅ ꯎꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ: ꯌꯥꯝꯕꯨꯡ, ꯎꯕꯤꯔꯕ꯭ꯔꯥ? ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯦ ꯃꯁꯤꯕꯨ ꯍꯤꯡꯆꯥꯕ ꯅꯠꯇꯕ꯭ꯔꯥꯅꯦ? ꯆꯤꯡꯂꯦꯅ: ꯃꯁꯤ ꯃꯤꯑꯣꯏꯕꯗꯤ ꯃꯥꯟꯗꯦ, ꯍꯤꯡꯆꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥ ꯃꯎꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡ, ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯔꯤ ꯈꯟꯅꯁꯤꯒꯦ? ꯃꯥꯂꯪꯕꯅ: ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯁꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯠꯇꯕ ꯌꯥꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ: ꯌꯥꯝꯕꯨꯡ, ꯍꯤꯡꯆꯥꯕ ꯑꯃꯈꯛ ꯍꯥꯠꯂꯒ ꯃꯗꯨꯅ ꯀꯔꯤ ꯀꯥꯟꯅꯕꯒꯦ? ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯍꯤꯡꯆꯥꯕ ꯑꯃ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯊꯥꯡꯅ ꯂꯦꯟꯒꯗꯧꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯇꯩꯁꯤꯟꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡ ꯑꯗꯣ ꯊꯤꯒꯗꯕꯅꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯏ ꯑꯗꯣ ꯇꯩꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯃꯅꯝ ꯐꯪꯂꯔꯣꯏ꯫ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯎꯃꯪꯒꯤ ꯁꯖꯤ ꯑꯃ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯅꯤ ꯈꯟꯅ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯣꯝꯇ ꯍꯤꯡꯆꯥꯕ ꯑꯇꯩ ꯈꯪꯍꯟꯗꯅ ꯃꯇꯣꯝꯇ ꯆꯥꯅꯤꯡꯗꯨꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯖꯤ ꯑꯗꯨꯁꯨ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯐꯥꯗꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯤ꯫ ꯍꯤꯡꯆꯥꯕꯗꯣ ꯁꯖꯤ ꯑꯗꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯂꯩꯃꯥꯏꯗ ꯇꯨꯕ ꯑꯗꯨꯗ ꯆꯩ ꯑꯃꯅ ꯃꯃꯤꯠ ꯑꯗꯨꯗ ꯂꯦꯡꯕꯗꯒꯤ ꯃꯃꯤꯠ ꯅꯥꯝꯃꯗꯣ ꯀꯥꯏꯈꯤꯗꯨꯅ ꯍꯤꯡꯆꯥꯕꯗꯣ ꯆꯩꯅ ꯈꯥꯡꯖꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯊꯣꯛꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯉꯛ ꯀꯛꯊꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯏ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯇꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯍꯥꯠꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯖꯈꯤ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯦꯡꯁꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯅ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯤꯡꯆꯥꯕ ꯈꯔꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯆꯤꯡ ꯑꯗꯨꯗ ꯇꯞꯅ ꯀꯥꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯥꯔꯤꯕ ꯆꯤꯡ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯒꯤ ꯃꯤꯇ꯭ꯔꯪꯅ ꯁꯦꯝꯈꯤꯕ ꯆꯤꯡꯅꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯑꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯁꯨꯝ ꯀꯥꯔꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯄꯥꯛꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯑꯃꯨꯛ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯍꯤꯡꯆꯥꯕ ꯑꯃꯅ: ꯃꯌꯥꯝ, ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄꯒꯨꯝꯅ ꯁꯧꯝ ꯑꯃ ꯐꯪꯏ꯫ ꯑꯃꯅ ꯑꯃꯨꯛ: ꯍꯦꯔꯥ, ꯀꯅꯥ ꯂꯥꯛꯇꯧꯔꯤꯒꯦ ꯃꯐꯝꯁꯤꯗꯕꯣ? ꯃꯤꯑꯣꯏꯕ ꯂꯥꯛꯂꯕꯁꯨ ꯃꯤꯅꯝ ꯅꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯅꯝꯗꯤ ꯅꯝꯗꯦꯗ꯫ ꯅꯠꯇꯦꯅꯦ ꯍꯤꯡꯆꯥꯕ, ꯅꯪꯒꯤꯁꯤꯕꯨ ꯀꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯣ ꯅꯣꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯆꯤन ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯇꯨꯝꯕꯒ ꯀꯥꯎꯕ ꯃꯈꯩ ꯑꯗꯨꯃꯛ ꯀꯣꯅꯨꯡꯒꯤ ꯂꯩꯐꯝ ꯊꯤꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯡꯀꯨꯠꯀꯨꯝꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯣꯡꯀꯨꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯥꯄꯤ ꯈꯔꯅ ꯀꯨꯞꯁꯤꯜꯂꯝꯃꯤ,
aduga laibak ado haipet paiduna yenglami. Asumna yenglingai hingsaba amana makhoi humna leiribado kongkut adugi mayaida changlaklaga kana kanano haina hanglakhi. Matam aduda paikhomana hingsabagi makhol saraga aikhoi potharamani haina haiki. Hingsabaduna amu hais masigi khonjel asidi amuktabu takhidrida nakhoibu tumlibro. Paikhomana hingsaba aisi lok tungbagini khonjel se yadre. Napi mayam sina kupchinduna amukta pothakige. Hingsabana hoi hoi ado atopa hingsabana uradi nahak hingsaba ningthauda pau pikhrani kongkot ado changba yadabani ko aduda hek tasilurabadi soirhei phare phare potharo asi hairam laga hingsaba adusu chatkhirami makhoi humdo sor asangba ama hondok laga asumna hairami. Paikhomana yambung kongkut asi achambadi oiraroi adudi masi kai kai leibage haibasi amukti yengtuklasi. Asi hainaduna kongkot ado makhoi humna hotokpa haurami asumna ngaihak hotlaba matung kairak asthangba ama lainungda yungna leiribado urami. Makhoi humna kom ado napi khara thadaramlaga kairak aduda kumthaba haurakhi. Ngaihak kumlaklaba matung lainung aduda konung achauba ama leiribado thengnarami. Madu ubada makhoi humdo haraubanasu loirami. Makhoi humdu khutsamnaraga khongthang tapna thangduna koilei leiduna yenglaklami. Konunggi ka khuding changduna yenglakpa matamda saru polang kaya amasu leirami. Madu ubada makhoi humdo haifet kijaba phauze. Tanja aduda jinglena asumna hairei yambung aikhoi manung asida thang ado leiribra haibado yengkisi. Ipa ningthauna hairamkiba upu ado mafam kadaida leibano haibadu yenglasi. Aikhoina manungsida changlaklibase hingsabana khangkhiba thoklabadi afaba oirero aduna thang ado hana phangnanaba thikisi. Malangbana manaw anita ngai ku haina hairaga mamai ado koilei leiduna yenglaga thang thampham thirakhi. Malangbana o ai khangi haujikti thang ahumdo aikhoina phanglagani lau aigi itung ilo. Asi hairaba matung makhoi humdo thang thamphamda laklami. Adubu thang thamliba ka adudi thong chetna lonbu urami. Thong ado makhoi humna haipet pairaga namlami adubu hangdokpadi ngamlamdi. Asumna namlakpa sida ching ado amuk amuk thak thak nomlami. Hairiba matam asidadi hingsaba mayamdo sa khara pharuraga sanaba matam oiribani. Makhoina saduna leiringai ching nomnakpaduda amuk amuk makhoi masendo yengnei. Makhoina khali sing asida karigumba kharadi thoklani haibasi. Maram aduna hingsaba mayamdo phat phat charaba matung hingsaba ahum hingsaba ningthauda pau tamba chatkhirami. Lemhauriba hingsaba mayam adudi wari sanahori. Nakan amaromdana machin manaw ahum aduna thong hangnaba hotnaribado hangba amata ngamlamde. Makhoi ahumna ngamnanaba hotnabada ching ado nikpada loirami. Tanza atuda chinglen chanana asumna hairei yambung amukta lepkisi. Aina asum khanbada aikhoigi hakchangda hingsabagi i taisilubagi soidana oigani haibase thajai aduna i asi hana chamthokisi. Malangbana chummi adugi soidana oigani ado isingdi kadaidagi laurugadoiba mafam asidabu ising leiramgadrane. Jinglena yambung ai karigumba ama ningsinglei. Aikhoi ahumna ipak aduda iroiba nungtigi chatpaduda ipa ningthauna athingba thambikidana matam aduda aikhoi ahumna kaplaga konungda pukri ama sembiyu haikibado. Anidunasu jinglenda yenglaga ningsingi haibagi mawongda mangak ado anirak ahumlak nomlei. Jinglena makhatarei adugi pukri adugi isingdo matam pungbada kangkidabani. Iput phawba pukri ado thiduna isase samthoklasi. Asi hainaraba matung makhoi ahumdo pukri laikiba mafamduda amuk laklami. Nakal amaromdana hingsaba ahum aduna ching niklakkibagi pau ado tamlami. Pau adu tabada hingsaba ningthau yamna saurami aduga asumna thina jairei. Nakhoidi nathibongda chani khangba apang mangaktani haujikti aikhoi siba changba tamba ngamdre. Mafam aduda ching ado niklibado manungda miyoiba changkibagini ne chatlu haujikmak mafam aduda thillabani. Asi hek haibaga hingsaba ahum adusu chatkirami aduga hingsaba ningthauna asumna khanjahori. O
ꯀꯔꯝ ꯇꯧꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯆꯨꯝꯕꯗꯤ ꯑꯣꯏꯔꯕꯀꯣ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯕ ꯊꯥꯡ ꯑꯗꯣ ꯐꯪꯈ꯭ꯔꯅꯤꯀꯣ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯆꯪꯖꯔꯒ ꯍꯤꯡꯁꯥꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯤ ꯃꯨꯊꯠꯄꯤꯒꯅꯨ ꯍꯥꯏꯔꯁꯤꯔꯥ ꯌꯥꯗꯦ ꯌꯥꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯁꯥꯕ ꯑꯃꯠꯇꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯅꯣꯖꯔꯛꯈꯤꯗ꯭ꯔꯦ ꯍꯤꯡꯁꯥꯕꯒꯤ ꯁꯥꯒꯩ ꯆꯦꯟꯊꯒꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯈꯪꯒꯅꯤ ꯍꯤꯡꯁꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯃꯤꯑꯣꯏꯕ ꯃꯈꯣꯏꯅꯕꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯄꯨꯝꯕ ꯍꯩꯔꯕ ꯍꯤꯡꯁꯥꯕ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯀꯥꯡꯂꯨꯞ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯣꯡꯐꯝ ꯊꯤꯖꯕ ꯂꯥꯛꯂꯦꯗꯅ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯅꯣ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯍꯤꯡꯁꯥꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯄꯨꯈ꯭ꯔꯤ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯍꯤꯡꯁꯥꯕ ꯈꯔꯗꯤ ꯀꯣꯅꯨꯡꯗꯨꯗ ꯆꯪꯂꯛꯄ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯍꯤꯡ ꯃꯅꯝꯗꯤ ꯑꯃꯠꯇ ꯅꯝꯗ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ ꯀꯟꯅ ꯊꯤꯔꯤ ꯑꯁꯨꯝꯅ ꯊꯤꯔꯤꯉꯩ ꯍꯤꯡꯁꯥꯕ ꯃꯌꯥꯝꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯈ꯭ꯔꯤ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯊꯦꯡꯅꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝꯅ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯂꯒ ꯃꯁꯥ ꯄꯨꯝꯕ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯡ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯁꯥꯐꯨ ꯀꯟꯅ ꯅꯝꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯝꯕꯗ ꯍꯟꯗꯛꯇꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯈꯤ ꯊꯣꯡ ꯍꯥꯡꯕꯒꯤꯃꯈꯣꯜ ꯇꯥꯕꯗ ꯍꯤꯡꯁꯥꯕ ꯃꯌꯥꯝꯗꯣ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯤꯍꯤꯡ ꯃꯅꯝꯁꯨ ꯀꯟꯅ ꯅꯝꯂꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯍꯤꯡꯁꯥꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯪꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯤꯡꯁꯥꯕ ꯅꯤꯡꯊꯧꯁꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯈꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯤꯇ꯭ꯔꯪꯒꯤ ꯊꯧꯔꯤ ꯑꯃ ꯃꯆꯤꯟ ꯃꯅꯥꯎ ꯇꯝꯅ ꯂꯪꯁꯤꯜꯂꯛꯈꯤ ꯊꯧꯔꯤ ꯑꯗꯨꯅ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯗ ꯌꯦꯠꯁꯤꯟꯈꯤ ꯑꯗꯨꯕꯨ ꯃꯥꯂꯪꯕꯗꯗꯤ ꯊꯧꯔꯤꯗꯨꯅ ꯄꯥꯟꯈꯤꯗꯕ ꯑꯣꯏꯕꯅ ꯃꯥꯂꯪꯕꯗꯗꯤ ꯌꯦꯠꯂꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯃꯅꯥꯎ ꯑꯅꯤꯅ ꯌꯥꯝꯕꯨꯡ ꯊꯥꯡ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨ ꯊꯥꯡ ꯑꯗꯨꯅ ꯍꯤꯡꯁꯥꯕꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯥꯂꯪꯕꯁꯨ ꯎꯄꯨ ꯑꯗꯣ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯁꯥꯕ ꯃꯌꯥꯝꯅ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯥꯂꯪꯕ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯥꯂꯪꯕꯁꯨ ꯍꯩꯁꯤꯡꯅ ꯊꯩ ꯊꯩꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯎꯄꯨ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯍꯥꯡꯗꯣꯔꯛꯈꯤ ꯎꯄꯨ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯎꯄꯨ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯀꯌా ꯑꯃ ꯀꯥꯞꯊꯣꯔꯛꯈꯤ ꯃꯉꯥꯜ ꯑꯗꯨꯅ ꯍꯤꯡꯁꯥꯕ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯊꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯪꯕꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯐꯟꯗꯨꯅ ꯂꯦꯞꯆꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯅꯤ ꯄꯨꯜꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯊꯧꯔꯤ ꯑꯗꯣ ꯊꯥꯡ ꯑꯗꯨꯅ ꯂꯥꯏꯅ ꯀꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯤꯡꯁꯥꯕ ꯃꯌꯥꯝꯗꯣ ꯑꯉꯛꯄ ꯐꯥꯎꯖꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯎꯄꯨꯗꯒꯤ ꯊꯥꯡ ꯑꯗꯣ ꯐꯠ ꯐꯠ ꯂꯧꯗꯨꯅ ꯄꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯥꯡ ꯍꯦꯛ ꯄꯥꯏꯕꯒ ꯃꯤꯇ꯭ꯔꯪꯒꯤ ꯆꯤꯡ ꯑꯣꯟꯈꯤꯕ ꯀꯣꯅꯨꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯣꯏꯔꯛꯈꯤ ꯍꯤꯡꯁꯥꯕ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯤꯡꯁꯥꯕ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯔꯛꯈꯤ ꯍꯤꯡꯁꯥꯕ ꯃꯌꯥꯝꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯀꯌꯥꯗꯣ ꯃꯈꯣꯏ ꯃꯆꯤन ꯃꯅꯥꯎ ꯑꯍꯨꯝꯗ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯣꯏꯅ ꯍꯤꯡꯁꯥꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯍꯤꯡꯁꯥꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯍꯤꯡꯅꯕꯒꯤ ꯆꯦꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯆꯤन ꯃꯅꯥꯎ ꯑꯍꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯍꯩ ꯍꯤꯡꯁꯥꯕ ꯅꯈꯣꯏꯅ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯕꯁꯨ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨꯗꯤ ꯍꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯔꯣꯏ ꯍꯦ ꯍꯤꯡꯁꯥꯕ ꯅꯤꯡꯊꯧ ꯅꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯉꯁꯤꯗꯒꯤꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯈꯜꯂꯤ ꯅꯈꯣꯏꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯍꯩꯔꯦ ꯑꯗꯨꯅ ꯃꯥꯂꯦꯝꯁꯦ ꯅꯈꯣꯏꯅ ꯄꯥꯟꯒꯅꯤ ꯈꯟꯈꯤꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕ ꯆꯦꯟꯖꯔꯛꯄ ꯃꯇꯝꯗꯁꯨ ꯏꯄꯥ ꯅꯤꯡꯊꯧꯒ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯅꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ ꯍꯤꯡꯁꯥꯕ ꯅꯤꯡꯊꯧꯅ ꯑꯣ ꯃꯇꯝꯗꯨꯒꯤ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯅꯈꯣꯏ ꯑꯣꯏꯔꯕ ꯆꯤꯡꯂꯦꯟꯅ ꯃꯥꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯈꯨꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯅꯈꯣꯏꯅ ꯈꯜꯂꯤ ꯅꯈꯣꯏꯗꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯦ ꯃꯍꯩ ꯍꯩꯕꯅꯤꯅ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯑꯁꯤꯗ ꯅꯈꯣꯏꯅ ꯍꯥꯠꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯛꯂꯦ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯤ
ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯑꯗꯨꯒ ꯁꯤꯃꯁꯨ ꯇꯥꯎ ꯍꯤꯡꯆꯥꯕ ꯅꯈꯣꯏꯅ ꯍꯤꯡꯕꯒꯤ ꯅꯨꯃꯤꯠꯇꯣ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕ ꯊꯥꯡ ꯑꯍꯨꯝ ꯏꯆꯤꯟ ꯏꯅꯥꯎꯅ ꯄꯥꯏꯔꯦ ꯍꯥꯏꯌꯨ ꯅꯈꯣꯏ ꯀꯔꯤ ꯄꯥꯝꯃꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯖꯔꯨꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯄꯤꯔꯔꯣꯏ ꯃꯥꯂꯪꯕꯅ ꯏꯅꯥꯎ ꯆꯤꯡꯂꯦꯟ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯇꯝ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯁꯦ ꯀꯛꯂꯁꯤ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯤꯡꯆꯥꯕꯒꯤ ꯐꯨꯔꯨꯞ ꯑꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯃꯨꯠꯊꯠꯂꯁꯤ ꯊꯥꯡ ꯆꯦꯛꯁꯤꯟꯅ ꯄꯥꯏꯌꯨ ꯈꯨꯗꯛꯁꯤꯗ ꯍꯤꯡꯆꯥꯕ ꯄꯨꯝꯕ ꯃꯉꯛ ꯀꯛꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯁꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯃꯉꯛ ꯀꯛꯂꯛꯈꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯤ ꯑꯔꯣꯏꯕꯗ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯀꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯇꯨꯝꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕ ꯇꯨꯝꯅ ꯍꯥꯠꯂꯦ ꯌꯦꯛꯅꯕ ꯂꯩꯇ꯭ꯔꯦ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣꯕ ꯍꯥꯏꯅ ꯀꯞꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯀꯞꯄ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯟꯕꯤꯈꯤꯕ ꯁꯖꯤ ꯑꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯌꯨ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯤꯌꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯃꯟ ꯑꯁꯤ ꯁꯤꯡꯕ ꯉꯝꯕ ꯁꯛꯆꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯠꯂꯤꯕ ꯑꯁꯤ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯆꯪꯂꯛꯂꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯅꯁꯨ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤ ꯀꯣꯅꯨꯡꯁꯨ ꯂꯩꯔꯦ ꯂꯥꯟꯃꯤ ꯀꯌꯥ ꯐꯝꯅꯥꯏꯕ ꯀꯌꯥꯁꯨ ꯂꯩꯔꯛꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯥꯏꯈꯣꯝꯕ ꯆꯤꯡꯈꯩ ꯑꯃꯗꯤ ꯃꯥꯂꯪꯕꯅꯅꯤ ꯍꯥꯏꯕ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯈꯪꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯃꯆꯤन मनाव अहुमदा लेबाक कया खुदोल तौरखी अदुगा इना खुनबा निंगथौ अहुमगी मचानुपीसु मखोय अहुमदा लुहोंगबिरमी लेबाक कयादगी सना लुपा सगोल सामुसु खुदोल तौरखी अदुदसु नतना लेबाक कयागे निंगथौ सिंगनसु मचिन मनाव अहुमगी मखादा लेखिरमी असुमना लेबाक मियामदो हिंसाबगी अकीबा याउदना नुंगाइना पानखिरमी।